ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯕ ꯑꯣꯏꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯟꯕ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯪ ꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ? ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯃꯊꯧ ꯑꯃꯃꯝ ꯁꯨꯗꯨꯅ ꯁꯦꯜ ꯂꯣꯏꯅ ꯇꯥꯜꯂꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯠꯅ ꯏꯟꯅꯕ ꯐꯤꯔꯣꯜ ꯂꯣꯏꯅꯃꯛ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯧꯗꯅ ꯂꯦꯜꯂꯤꯗꯀꯣ꯫ ꯑꯗꯨꯅꯕꯨ ꯅꯪꯅ ꯀꯔꯝ ꯇꯧꯅ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯑꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯇꯥꯍꯟꯕꯤꯔꯤꯁꯤꯕꯣ? ꯑꯩꯒꯤꯗꯃꯛ ꯂꯁꯤꯡ ꯍꯦꯛꯇ ꯂꯩꯕꯤꯌꯨ, ꯂꯪ ꯅꯥꯏꯔꯒ ꯐꯤ ꯁꯥꯕꯤꯒꯦꯅꯦ꯫ ꯑꯩꯕꯨ ꯁꯨꯡꯍꯩ ꯍꯩꯇꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ?" ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯝꯂꯤꯕꯗꯨ ꯊꯨꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯁꯤꯡ ꯄꯣꯂꯥꯡ ꯑꯃ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯪ ナꯏꯗꯨꯅ ꯐꯤ ꯁꯥꯅꯕ ꯍꯣꯠꯅꯔꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯇꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯪꯗꯨꯝ ꯑꯃꯈꯛ ꯅꯥꯏꯔꯒ ꯑꯇꯩ ꯂꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯡꯒꯤ ꯑꯃꯥꯡꯕ ꯈꯔ ꯁꯦꯡꯗꯣꯛꯅ, ꯅꯨꯡꯁꯤꯠꯅ ꯈꯔ ꯍꯨꯝꯗꯣꯛꯈꯤ, ꯍꯨꯏꯅ ꯌꯦꯟꯅ ꯈꯔ ꯆꯈꯥꯏꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ "ꯅꯪꯕꯨ ꯂꯪꯗꯨꯝ ꯀꯌꯥ ꯅꯥꯏꯔꯒꯦ?" ꯍꯥꯏꯅ ꯍꯪꯕꯗ ꯅꯨꯄꯤꯗꯨꯅ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯂꯪꯗꯨꯝ ꯑꯃꯈꯛꯇꯨ ꯈꯥꯔꯨꯡꯗ ꯍꯥꯞꯆꯤꯜꯂꯒ "ꯇꯨ ꯃꯁꯤꯃꯁꯨ, ꯇꯨ ꯃꯁꯤꯃꯁꯨ" ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯡꯒꯠꯇꯨꯅ ꯅꯨꯄꯥꯗꯨꯗ ꯎꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕ ꯂꯧꯅꯝ ꯅꯝꯊꯥꯛ ꯑꯗꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯍꯔꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯝꯂꯦꯗꯅ ꯑꯗꯨꯗꯤ ꯅꯪꯒꯤꯗꯨꯗꯤ ꯈꯨꯗꯩ ꯑꯃ ꯁꯥꯕꯗꯤ ꯌꯥꯔꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯋꯥꯐꯝꯗ ꯇꯥꯔꯦ꯫ ꯃꯥꯅ ꯈꯨꯗꯩ ꯑꯃ ꯁꯥꯕ ꯀꯣꯟꯅꯔꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯥ ꯍꯧꯖꯤꯛ ꯈꯨꯗꯩ ꯑꯃ ꯁꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯥꯒꯤ ꯂꯧꯅꯝ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯏꯗꯅ ꯈꯪꯈꯤꯕ ꯇꯥꯔꯦ꯫ ꯀꯔꯤ ꯂꯧꯁꯤꯡ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯁꯨꯝ ꯈꯟꯊꯔꯨꯕꯗ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯄ ꯑꯣꯏꯔꯦ꯫ ꯅꯣꯡꯃ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯆꯤꯡꯗ ꯄꯩꯌꯥ ꯁꯤꯅꯕ ꯋꯥ ꯌꯥꯟꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯐꯤ ꯑꯃꯅ ꯃꯀꯣꯛꯇꯒꯤ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯀꯨꯞꯁꯤꯜꯂꯤ꯫ ꯃꯈꯨꯠ ꯃꯁꯥ ꯑꯃꯗꯤ ꯃꯃꯥꯏꯒꯤ ꯐꯥꯠꯇꯣꯛꯄ ꯁꯔꯨꯛꯁꯤꯡꯗ ꯂꯁꯤꯡ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯨꯍꯤꯗ ꯂꯨꯞꯂꯒ ꯃꯁꯛ ꯈꯪꯗꯅꯕ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯄꯣꯛꯅꯕ ꯅꯞꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯀꯗꯧꯕ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯨꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨ ꯋꯥ ꯀꯣꯛꯊꯣꯡ ꯅꯥꯗꯨꯅ ꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯄꯗꯣ ꯎ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯈꯣꯡ ꯃꯄꯥꯗꯨ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯎ ꯃꯔꯨꯝꯗꯨꯗ ꯂꯨꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯋꯥ ꯃꯄꯨꯟꯒꯤ ꯀꯣꯛꯊꯣꯡ ꯑꯗꯨ ꯄꯨꯔꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯖꯥꯎ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯤ ꯐꯤꯖꯦꯠ ꯐꯤꯖꯣꯜꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯉꯪꯂꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯍꯩ ꯅꯨꯄꯥ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯆꯥꯎꯔꯥ? ꯅꯠꯇ꯭ꯔꯒ ꯃꯥꯅ ꯅꯥꯏꯕ ꯂꯪꯗꯨꯝ ꯑꯗꯨ ꯆꯥꯎꯔꯥ?" ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯇꯨꯅ ꯃꯀꯣꯛꯇ ꯄꯨꯔꯤꯕ ꯀꯣꯛꯊꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯗꯝ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯈ꯭ꯔꯦ꯫ ꯂꯧꯁꯤꯡ ꯄꯨꯝꯕ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯈꯤꯗ꯭ꯔꯦ, ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, "ꯅꯨꯄꯤ ꯆꯥꯎꯔꯥ, ꯂꯪꯗꯨꯝ ꯆꯥꯎꯔꯥ?" ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯥ ꯑꯗꯣ ꯂꯧꯁꯤꯡ ꯈꯤꯇꯪ ꯂꯥꯛꯂꯦ꯫ "ꯂꯥꯏ ꯑꯁꯤꯅ ꯍꯪꯂꯤꯕꯁꯦ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯥꯎ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯥꯅ ꯐꯤ ꯁꯥꯅꯕ ꯂꯪꯗꯨꯝ ꯅꯥꯏꯔꯤꯕ ꯑꯗꯣ ꯆꯥꯎ ꯍꯥꯏꯅ ꯍꯪꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯦ, ꯂꯪꯗꯨꯝ ꯑꯗꯨꯗꯤ ꯃꯣꯏꯊꯥꯞ ꯅꯥꯏꯔꯒ ꯆꯥꯃꯔꯛ ꯐꯪꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯦꯅ ꯑꯃꯈꯛꯇ ꯂꯩꯖꯔꯤꯕꯁꯤ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯃꯤꯟꯅꯍꯧꯒꯅꯤ? ꯏꯆꯥ ꯄꯤꯁꯛꯁꯤꯡ ꯑꯁꯦ ꯀꯅꯥꯅ ꯌꯣꯛꯄꯤꯍꯧꯒꯅꯤ? ꯑꯗꯨꯅꯗꯤ ꯂꯪꯗꯨꯝꯗꯣ ꯆꯥꯈꯤꯕꯅ ꯐꯩ." ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯂꯪꯗꯨꯝ ꯆꯥꯎ, ꯂꯪꯗꯨꯝ ꯑꯣꯏꯅ ꯆꯥꯎ, ꯑꯩꯒꯤ ꯅꯨꯄꯤꯗꯨꯗꯗꯤ ꯆꯥꯕꯤꯒꯅꯨ."
Nupa aduna Langdum Chao hek hairakpa mikup aduda nupi ado thuna yangna u marumda phat leisinkhri. Aduga amambagi tanja adu lauduna mayum yaunaba chongduna chenkhri. Mafi marol khudakta hongduna hanagi matawgum karisu tawdaba saduna magi nupa halakpa ngaiduna leirami. Asomdana kamdauri nupaduna ngahak potharaga mana purakhiba wa adu makokta thongatuna mayumda prap laaga wa mapul adu thadaraga lambida mana ngasai thengnarakpa wari pumba magi nupida lirami. Nupa aduna sumna hairai, aina thengnarakpa lai aduna Langdum Chao haibra Nupi Chao haibra hanglakpada aina Langdum Chao haidokre. Magi nupagi wase tabada launam haibi magi nupi aduna sumna kumlai. Kamdauni aina nangi khudai amatang sage khanduna wana ahing nungtil chupa tumba chaba khangdana naijaba Langdum ase lasing lairembina loina chathokhiba tare. Asi haiduna magi nupi adu wasinarami aduga Langdum hapa kharung aduda punna yingminai. Adubu hana nupi aduna naikhiba Langdum amakhaktusu hana mahakna lakthoktuna thamkhrabanina magi nupaga punna yingminaba matamda kharung aduda Langdum amata yauramdri. Magi nupigi wasinaba mataududa nupa aduna sumna hairai, phare lai nupi aduna nangtabu sahawdribase Langdum adudi sajakrasanu kona amuk naiba yaba potni. Asumna nupi adubu themjillaga macha sing amadi magi nupiduga nungaina pankhirami. Matang asida ngasigi wari asi loisinjari. Wari asigi oiba moraldi achumba asengba tawjaba misingdi launam lamthak haiba migi langda hek thugalle haiba asini. Launam haibi nupi asigi langda lairaba nupa ado mapunsi chupa thabak suduna lenki haiba asini. Wari asiba hawbadagi loiba phawba tabirakliba pumnamakpu hainingai leitana thagatjari. Matung tarakpadasu mayamgidamak wari kaya ama pudunu lakjage. Wari sing adubusu mayamna ngaibiramu. Mai chaksu loide. O tabiri bro, sak loire, sabira ro. Sak thire. Yes. Kong le. Ai cha đâu đi. Kai hinjang no nang du ba. Ho chagem ni chagem. Nang ni yam na pamjaba chagem du ni. Yeah. Chị làm con là chủ đi đây. Ai buộc xe mà xe đi làm liền hè. Ai buộc xe tình lão đấy. Tàn ra chứ là không mà một ham những ngày vậy. Không ai đâu đi chứ đi. Nung sisu yang kana tari bi sida thora di ai phi sisu loi cholani lai khum ji tai ni aman dong si era khangila nung sisu hang de ne Yadre, saya tu owner lagi. Kita nyam ni dah.
ai khom si chakre ne bye bye amang ba bye bye khom sidi yam phajani ne pukje amung yaraktre ne sidi ngasai changduda amung leigre ne yaro sada muka onara lore wakan khara taida chakro khom ando muti chatte ne chakro amambo aina haibasi nang yam indra aina haib nang ilarodra ai pai nang aina haib indram ni na chai chagera chalogera nang chatte hogalaga inemoka ikuboka hogatingeda sengdoge napchau napninga napchau ai tumuni